Mob violence ki mayok talengang na athu matam da lokhat pathabak amada Bishnupur district police na ngasi nupi teret yauna mioi taramathoi phagat khre Bishnupur district ki manung chanba kha pochhangbam da ngarang ayuk upopi khunau amasung kha pochhangbam gi khunja singna nupa amaga mama macha amaga phajin duna thambagi mathakta phubi bagi thaudoka mari lena mioi taramathoi do phagat khre Sathaki pathabak sing ado video recording tawduna thagalak padagi Bishnupur district police ki kangbu sing chanchin duna mama macha amadi nupa adu kalhokhi amadi makha ta na thijinaba FIR ama lokhat pagal loina na mioi taramathoi phagat pani haina SP Priyadarshini Laisamna ngasi paumi sing da phongdokhi makhoi gi mathakta IPC gi section kya pan baga loina na thaudo adu gi matang da social media da chaithorok video da angang nupi macha adu bu suphubi bagi saktam sing thengnabadagi section 75 so hapsil le haina mahak na makha ta ki Priyadarshini na hai nupa amadi nupi aduna karigumba maral ama langjaruba tarbasu makhoi gi mathakta matik chaba thabak lokhatnaba amadi chairak pinana ba lo lei adu bu miyam hupsilaga phubi chaibiba hatpa natraga mayum makai thugaiba amadi mai thadokgi thawongdi lona yade haina palladuna asigumba ka henba thawong sing asida chenaba mioi sing bathakta chapchana thabak lokhatkeni haina supanki amaromda atopali khun amagi matungina de nupa nupi ani ado khunai gi lonchat kanba thawong chatharambadagi phabani haina maran siri adum oinamak miyam changduna makhoi ani bu phajinba amadi phubi chaibibagi mathakta angang nupi macha haibadi nupi adugi macha nupi adugu su miyam aduna tathi tawoina tawbikhi hai pharaba mioi sing adugi manungda taret na nupi ni aduga mari na nupani nupi sing adudi kha pochhangbam maning laikai ward number 7 dagi kaisam chandrakala chahi 53 mapuroiba ke deben kha pochhangbam mayai laikai ward number 8 dagi pochhangbam bijensi chahi 95 mapuroiba tampak lakpa kha pochhangbam mayai laikai dagi pochhangbam phaja chahi 53 mapuroiba kondumba kha pochhangbam mamang laikai dagi taurem ongbi guneshori chahi 92 mapuroiba ningthau upokpi khunau ward number 7 dagi oinam shanti chahi 93 mapuroiba kuma upokpi khunau ward number 10 dagi ningthaujam sundari chahi 90 mapuroiba bimol amasung kha pochhangbam mayai lekai ward number 8 dagi kangbam inaucha chahi 93 mapuroiba laikhidraba sharachandrani nupa singduna upokpi khunau ward number 10 dagi oinam premkumar chahi 95 apokpa thoiba kha pochhangbam mamang lekai ward number 7 dagi pochhangbam hemchandra chahi 93 apokpa suranjoy upokpi ward number 10 dagi salam manishna chahi 95 apokpa jugin amasung kha pochhangbam mamang laikai dagi nongaithem damu chahi 95 apokpa biradhajani lo khutta paiduna sathakhiba thodok sing adugi video oinam prem kumar na namlaga thadorokpadagi viral oiduna police na khudakta thabak lokhatpa ngamkhibani hai aroi bada video sibu yengbiri khudingmakpu thagatchen